Pungda kilometer humbutraga manga yang nasitkiba akanba nonglay nushitna Kakching Wairi Senapati Lekaida Nupi ama Churachandpurda Nupi ani Lekidre amang ata kaya thokle miyoi kaya asok apan nangle. CPI gi inner seat ki candidate oiriba Dr. Moirangthem Narabu Janata Dal United Manipur State Unit na mapung fana support tauragani haina lauthokre. INC की मिरेफ ओइरिबा ओइनाम नवकिशोर दा पॉलिटिकल पार्टी निपान पुनसिन दुना सेम्बा सेक्युलर डेमोक्रेटिक फ्रंट ना मपुंग फाना सौगलगनी हाइना लाउथोखरे अमसुंग सिटीजनशिप अमेंडमेंट बिल अमुक हन्ना पुथोकनबा रीड्राफ्ट तौरकपदा नॉर्थ-ईस्ट स्टेट की इंटरेस्ट सोकलोय हाइना प्राइम मिनिस्टर नरेंद्र मोदी ना असम दा फोंगदोखिबा लैख्रे हाइना चीफ मिनिस्टर ना फोंगदोखरे मैं खुरुमजरी अदोम ने विप्स इम्पैक्ट न्यूज़ ने रीना थिंगुजमना हजी पुंजाज फाउबगी मरु पाउसिंग मियाम द पिजरी स्टेट असिदा ngasi ayuk pung 10 rom taba matamda sitkiba akanba nonglei nushita Kakching amasung Churachandpur district ta punna nupi ahum lekhidre mahiroi kuncha rom asoka pannangkhre nonglei nushit aduna tampak yauna chingi mafam kayada yum kai kaya school humdok pada natana lanthum sing amang ata thokhankhre nonglei nushit aduna maram oiraga Kakching da lekhidrabi nupi adu Kakching Wairi Senapati lekai dagi yengkhom memcha debi chahi 53 mapuroi ba lekhidraba angang chani थौदोक थौफमदगी फंगबा पाउदा लेखिद्रबी मेमचा लेकाय अदुदा होटल फंबनी नोंगलै नुक्षित अदुना महाकी होटल अदुगी नाकंदा हौबा खोंगनांग पांबी अमा फुकलगा तुरकपदगी होटल मनुंगदा ननसिंदुना लेखिदबनी हाइरी डिस्ट्रिक्ट असिगी मफम कयादसु युम अमदी स्कूल की जिंगसिंग हुमदोखी युम पुलप हुमदोखी बयावना मियामगी लंथुम कया अमांगता थोखी डिस्ट्रिक्ट अदुगी SDO की ऑफिसु नोंगलै नुशित अदुना चाउना अमांग अता थोखनकी चुराचांदपुर डिस्ट्रिक्ट की मफम कयादसु ngasi अयुक सिटखिबा नोंगलै नुशित अदुना युमकै कया अमांग अता थोखनखिबगा लोइनना नुपी अनि अमसु लेखिद्रे लेखिद्रबा नुपी अनि अदु ती मुंजांग विलेज दगी नेमदोन चही हुंबुद्रागा मरी मपुरोइबा नुलखोमांग अमसुंग चेनखोलहाय चही यांखै मपुरोइबा सेखोलेनी मखोय अनिमक नोंगलै नुशित अदुदगी मसा ngakthokchanaba yum manungda leiringaida yum adu tektharaktuna nanbadagi lekhidabani hairi district adudasu jingana kupa uwana sijinaduna saba yum kai kaya humdokre hairi पुंगदा किलोमीटर हुंबुद्रागा मंगा यांगना सिटखिबा नोंगलै नुशितना बिष्णुपुर डिस्ट्रिक्ट की मनुंग चनबा क्वाक्ता मनिंग लेकाई वार्ड नंबर 2 दा लेबा मणिपुरी क्रिएटिव स्कूल अमदी नुपी मचा सिंगी मद्रासा हुंदोकपदा महिरोई अमदी ओजा कुंट्रा रोम अशोक अपन नंगहनख्रे नोंगलै नुशितना अमांग अता थोखनख्रबा स्कूल सिंगी फिबम चीफ मिनिस्टर नोंगथोंबम बिरेना हकथेंगना चतुना ngasi nungthil yengsinkhre ngasigi yengsin khongchet aduga mari leinana चीफ मिनिस्टर नोंगथोंबम बिरेना पाउमी सिंगदा हाई ngasi ayuk pung 10 rom tarakpada nonglei nushitna maram oiduna lekhidra miyoi ahum amadi asok apan nangkraba miyoi yangkhai rom asi lengak asigi relief amasung disaster management gi fundagi mari lenaba authority sing tanaduna mateng phanghanna hotnaragani loinana mahosagi oiba khudong thiba thodok sing asi hek yari ba makhai thoktanaba miyam nasu akoibagi khal asi ngaktuna thaminasi haiki amaromda ngasigi nonglei nushit aduda Manipur Meteorological Department na mangjauna na miyam da khanghanba ngamkidaba asigi matangda paumi sing na hangba wahang amada chief minister na hiram asigi matangda lenga ki maikaidagi department asida yengshilagani haina makhata na phongdoki relief ki kari matang side khoina huji mak politically the corrupt conduct lebina I must say political party na belongs to bolina ina CC haiba yaro adubu akhoi gi government gi norms leiriba लेगिद्रबसिंगी एक्सग्रेसिया पिफम थोकपा अदम रिलीफ की डिजास्टर्स की रूल्स तले मधु आई चीफ सेक्रेटरी डीसी तोरकान मै फॉर्मेलिटीज याम थुना लोइना मरी लेनेबसिंग पिहन गनी अदगी युम यांखै सामगी मथक मांग ताए सी अखै केनो अखै कोकटागी एरिया स्वाइद दा अदगी अते अते जगह दा कोई लिस्ट याम फंगे जिरी इवन जिरी अदगी सम कक्सिंग की पार्ट उखरुल की पार्ट खर युम सोक याव याम अद मी मक्सी ब नाबदी हुजिकी अहुमदुगा सिदैद सोइबा मी कुन तरुक तरे सिगा सिने अदुना कोई हॉस्पिटल दसु करी दसु मोगी
layeng khoyeng badu koigi medical directorate tagi kari mating pangba yabno khotpano adu through proper channel hai tare adamaina to honje relief ki kari matang side khoina huji mak politically the code of conduct lebina I must say political party am belongs to bodina ina cc hai ba yaro adubu akhoi government gi norms leiriba ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯔꯤꯂꯤꯞꯀꯤ ꯗꯤꯖꯥꯁꯇꯔꯁꯀꯤ ꯔꯨꯜꯁꯇ ꯂꯩ ꯃꯗꯨ ꯑꯩ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯁꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯐꯣꯔꯃꯦꯂꯤꯇꯤꯁꯇ ꯌꯥꯝ ꯊꯨꯅ ꯂꯣꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯄꯤꯍꯟꯒꯅꯤ ꯑꯗꯒꯤ ꯌꯨꯝ Nonglai nushitna maram oiraga kwakta da leiba Manipur Creative School amadi nupi singi oiba orphan home yauna amang ata thokiba sing adu moirangi hanagi MLA M Prithviraj na hakthengna na chatuna yengsinkre MLA M Prithviraj na athubada politics ki wafam natana awaba taraba school amadi orphan home asida mateng pangbinaba media gi thongda appeal tawki loinana mahaki maikaidagi su angamba mateng pangani haina phongdoki immediate relief magi relocation magi amo yum mo no sa ba ko mateng pangina ba ai election model code of conduct kai leibani na koi ma mena khangbi rakani masi party ki side na on humanity koi mioi bagi minung sigi rom da tawbi raga ai wakaladi loina ma koi gunmin si sigi sugum bagi awaba ta matam de koi rasanti to gon thok ta braina lawje awaba tai minung sing da loina ma angam ba mateng cheng ke ji ma to wera su kaino ma to wera su koi punna mateng pangmina bada punna saruk yamina si ngase yuksit khiba nonglai nushitna Ziribam district ta su chauna amang ata thokhankhre nonglai nushit aduna district asigi ima kaithel gi ceiling pumnamak kintha hankhre yum kai kaya su humdoki uwa kaya amadi electric posting tekpana power supply phangtre Ziribam gi Borobekra subdivision development organization gi chairman P Zitena nonglaina awaba taraba singda lenga ki maikaidagi micheng changbina ba appeal tawrakli Nonglai nushita miyoi ahum laikidabada Manipur Students Federation MSF ki chirol amana awaba phongdorakli loinana asok apan nanglaba singi awabada su saruk yari hairi safety regulation ngakna chattaba amadi equipment sing mapung phana leitaba lengak amadi lanai gi school natraga college singda federation asigi academic campaign aikhoi lairik ningthina tamsigi saruk ama oina kupna yengshinba hauragani hairi CPI gi inner seat ki candidate oiriba Dr. Moirang Them Narabu Janata Dal United Manipur State Unit na mapung phana support tauragani haina lauthokre hata new chekon dalaiba ZDU Manipur State Unit ki office ta Paumi Singa unaba amada ZDU Manipur State Unit ki president Hangkhan Pau Taithul na hai ZDU inner seat ki mikhalda saruk yararoi haina lepkibani adubu handakta loishin kiba outer seat ki mikhalda BJP amadi Congress na taukiba aranba sing adubu yaningdaba phongdoktuna state asigi lakadoriba issue singda thamoi sengna prajagi ihul khangna thabak tawba ngamgadaba clean image leiba Dr. Moirang Them Narada support tawbani haina party asigi emergency mifam amana warep laure president asina makha taraduna handak pangthokiba outer seat ki mikhal aduda aranba kaya tawkiba haiba mahak masana chapchana thengnaki Churachandpur district ki manung chana Molum Sumchitvum amadi Singhata BJP bu support tawba lenga ka su leinariba UG group singna namduna boot capture amadi proxy tawba thengnaki outer gi oina lakadoriba mihut asida miyam na bot thadaraga khanba mihut nate gunda tawba singi leader ni ECI su thajaba yaba justice tawgadaba institution oidre haina Hangkhan fauna maral sikhi
Party alliance ki wa nate, party affiliation ki wa nate, as a good man, as a trustworthy person, high political stature, unstinted image, political image. Paisa paijaram dabajai, Congress ka BJP malamoy adubo. Te candidate singi marakta mahakase parayana kok ngana bagi damakta matik chaba barayabu prayagi athuakai issue tongan mamayam makhaise takpa ngangde khote haiduna ninda pira oidoba misak amoy na ubasida JDU na Dr. Narasinghabu support togani haiba sima khoi JDU Manipur State Union lauthok chare. JDU Manipur State Unit na makhoigi mamalyam laba support lakadoriba mikhalasiga mari lena pigani haiba wafam thambada Dr. Moirangthem Narana apenba fongdorakli. Mamangda pangthokiba mikhalga manadaba maongda miyamna mahakpu support tawbirakpa loinana mafam kayada mahakpu taramna okpiba asida mikhalasida mahakna sungsoi shoidana mai paklagani haibagi thajaba Moirangthem Narana fongdokhi. Aranba amadi achumbagi lanpham oigadoriba mikhal asida miyamgi asengba lanmi ama oina miyamna pamliba wakhalon adu mapung phana phangnaba hotnabada mahakna chap chaba thaudang logani haina Dr. Moirangthem Narana fongdokhi. Ngasigi election ase I take it kangbu mana BJP amasung Congress tegi larai ni haina unna bohonai ka power munabagi BJP na yaraktra Congress na paina ba Congress si yarangi piktha halaga BJP mu halakna baba madugi lambi da baranchi stone but absolutely it is wrong aran ba tawbaga achum ba thiriba kangbuga ani dugi battle ne I stand for the justice seekers achum ba thiriba kangbu adugi my kaida lecturaga I am fighting as a warrior. This much I can tell you. Once again I am expressing my gratitude and thankfulness to the JDU Manipur unit for supporting me. Lakliba April ki tang tara nipanda pangthoka doriba tara taret suba Lok Sabha election da INC ki mirep oiriba o Navakishore political party nipana punsinduna semba Secular Democratic Front na mapung fana saugatlagani haina front asigi convener TH Inauchana fongtorakli. Sanjen Thongda Leiba Trinamool Congress ki office da ngasi pangthokiba Paumi Singa unaba amada mahakna wapamasi lauthokibani. Inauchana makhata na hai center amada state asida paliba BJP na luchingba lengak asina tauba ngamloidaba thabak kaya haijinduna micham miyambu minamkiba adu handaki election asida para tambiba matam oire. Front asina su Manipur gi apunbagi saktam lamdam asigi yelhomi sing kannaba yamna munna khanaraba matungda Manipur gi damak lepkadaba party asi Congress party ni haina khanduna party asigi candidate ta saugatpani haiki. Center Musung State government pairiba BJP ki candidate vote pibai se Yelhomi Muthatsi haiba zap manai maramaduna pranasina Manipur sep tawungam gadauba democracy sep tawungam gadauba secularism sep tawungam gadauba adumlaba misak aduda aikoi pranasina sawgachabani Indian National Congress ki mirep CEO na Bakeshwar Singhada aikoi pranasina sawgachabani. Citizen Safe Amendment Bill amuk hana puthoknaba redraft tawrakpada notice state ki interest soknaba tawroi haina Prime Minister Narendra Modi na Assamda fongdokhiba leire haina ngasi Manipur gi Chief Minister Nongthabam Biren na fongdokre wafam asing asi BJP Uripok Mandal na sinduna Uripok Khuman Them Laikai gi Imphal Western Club ta pangthokiba public meeting da Chief Minister na fongdokhibani. Inner Manipur Parliamentary Constituency ki BJP ki candidate Dr. R.K. Ranjan gi election campaign ki saruk ama oina pangthokiba public meeting aduda Chief Minister na makhata na fongdokhibada election ki matamda leiba ki damak aphaba thabak tawrakadaba aphaba candidate khallaga miyamna vote piba mathau tai vote pibada aphaba candidate khalhaudabana maram oiraga haukiba chahi kaya asi miyamna waduna lakhibani miyamna leiba ki damak khanba corruption ki mayokta leiba miyam gi yaifa thaurang paikhatpa ngamgadaba amadi leiba ki wakhalda concentrate tauba luchingba puthokpagi tangai fadaba lei Manipurda paliba BJP na luchingba leingak asinasu miyambu ijat leina hingba punsi mahing ama leihanna bahotnari leingak asina
टेनख्रब चाही अनि असिदा पुलिस अमसुंग मियाम की मरक्ता अफबा मरी थमहनबा ngamle हाइनसु फोंदोखी लोइनना ऑपोजिशन पार्टी सिंग मरु ओइना कांग्रेस अमसुंग CPI बुसु पब्लिक मीटिंग अदुदा हुंदुना चैखी BJP led government soidna lakani masida koigi Manipur gisu khoina hen haiding ai tarina mayamna kep na yamna wana badu ai ada ai isama kem dorga leiraga satlaga tawbudu Rajya Sabha da thambide yare nangai noigi sentiments ya koi khangudabani hana ariba bill ni adu puthoro ena puthok bide hujiksu ngarang Assam da Prime Minister ki person tabiramani Northeast ki interest ko amata tawroi Assam ki oiro Northeast ki any state ki interest ngakani identity preserved tawbani social identity cultural identity yan bornly aduna bill du redraft torko matamda tanaraga tawuni haibagi comment yam phajana piraga leirabani aduna politically sandokwa ngangba haiba tabirano CABD अराइबनी कांग्रेस की मिहुट न पार्लियामेंट यौख्रबदी मणिपुर तुमगनी कांग्रेस की मिहुट खंदबना यलहौमी कंजनबगी अमतंगाइरब लंबीनी हाइना NEIDP CWC की वाइस प्रेसिडेंट नंबर 1 खोइरान थाबना फोंदोख्रे तेरादा लेबा NEIDP CWC लोइशंगदा पांगथोकपा पाउमी सिंगा उनाबदा खोइरान थाबना चौखट खोंथांग अराइबनी यलहौमी कंजनबा अमदी हिंजनबगीदमक नेशनल पार्टी सिंगा लंबा थेंगननबा रीजनल पार्टी सिंग कनखट हनबा मथौ तारे हाइखी महाकना मखा तारदुना निंखा तंबा मणिपुरबु इंग्लिश सिंग अमगा चमापल निफुमापंदा मर्जर एग्रीमेंट तौदुना मिखा पोन लेहलकपा इंग्लिश सिंग अमगा चमापल यांखैदा ILP चना हनकिबा जनरल SC ST स्टेटस खाइदोखिबा इंग्लिश सिंग अमगा चमापल यांखै हुमदोइदा कबो बेली पिथोखिबा इंग्लिश सिंग अमगा चमापल हुमफुदा MLRN LRX चना हंदुना चिंगी मफम सिंगदा मैतैना खुंदाबा याहंद्रिबा सिंग असि कांग्रेसना चथरब खोंथांगनी तरातरेट लक्सुबा लोकसभा मिखलदा कांग्रेस की मिरेप ओइना थागतलिबा ओ नब किशोर हाइरिबा मिसक असिसु एंटिसिपेटरी बेल लौदुना लेरिबा मिसकनी मियामना कांग्रेस की मिहुत थागतखिबा थोकलबदी मणिपुरदा नतना अवांग नोंपोट स्टेटसिंग मुटखिबगी ओइथोकपा चाउना लई हाइना महाकना फोंदोखी कांग्रेस ता यावर मतुंग 1949 दगी आइखोइसि सुजिकि लेरिबस मिनाय नाइथांगे थाकसि कांग्रेस न होन मने मिनाय नाइस्तांग दगी एक्सटेंशन लाकदोरिसिन बीजेपी न थोलिबनि कांग्रेस पार्टी दि मी हातपनि कैरियर हातपनि मरमदुना कांग्रेस दि वोट पिफम थोकते NEIDP की फिलोसफी से क्वाइटि चुम्मे नत्रगदि अखोइसि सर्वाइवल से ngमरोय एक्सटेंशन लानी है इसान कंसर्न तौरे मसी कांग्रेस ता चही मरी यावर मतुंग ता खंगाइबिनेको थांगमैबन केंद्र की ओइना कांग्रेस पार्टी की इनर मणिपुर पार्लियामेंट्री कंस्टिट्युएंसी की मिरेप ओइरिबा ओइनाम नवकिशोर की हाउस कैंपेन ngasi पांगथोखरे हाउस कैंपेन अदुदा थांगमैबन केंद्र की MLA खुमुकचम जोय किसन थांगमैबन ब्लॉक कांग्रेस कमिटी की मिहुत यावना मियोय क्याना सरुक याखी कैंपेन अदुगा मरी लेनना ओइनाम नवकिशोर हाइखिबदा थासिगी तांग तरागा निपान दा पांगथोकदौरिबा तरातरेत सुबा लोकसभा की इनर सीट की मिखलसी स्टेट असिगी ओइना यामना मरु ओइबा मिखलनी मिखलसी स्टेट असिदा लेरिबा यलहौमी कंजनबगी तांजानी कांग्रेस पार्टी ना स्टेट असिगी यलहौमी कन्नबा CAB चना हंदनबा चप चाना लेपली स्टेट असिगी मियामना करिगुंबा BJP दा वोट पीबा तारबदी स्टेट असिगी यलहौमी मुटखिगनी हाइबसी मयेक सेंगलबनी हाइना ओइनाम नवकिशोरना फोंदोखी लोकसभा की इलेक्शन से येलोमी बु कन्नबगी अदुंबा तंजामनी मसीदा बीजेपी दा मणिपुर की प्रजाना वोट पीबा तारगदी येलोमी से मुथटकनी हाइबसी मयेक सेंगबनी कांग्रेस ने दी येलोमी कनगनी CAB यारोय हादना मयेक सेंगना लाउथोखरबनी अइना खंगजबा हाइजबदो आई तौजगे पार्लियामेंट दा चलगा पंबोम तिंगना इमा लेबा की दमकता येलोमी कन्नबई दमकता आई ngangjage lepcha मणिपुर कन्नब वफम ने हान लाक्लगा म्याम पुनमगना मणिपुर कन्ब पाम पुनमगना कांग्रेस पार्टी दा वोट पीबी है धर्मबु करेम कथायन BJP पार्टी ना लैरिब धर्म खुदिमबु करेम नबा क्रिश्चियनिटी हिंदुइज्म इस्लाम पुनबु करेम नबा सुनदगी पावर पाइरगन लोइरेन खनबा डेमोक्रेसी चतबा कॉन्स्टिट्यूशन मसक खंगदो पार्टी से मणिपुर दगी मरु फुंगना मथलसे
Kaisamthong Block Congress Committee na susinduna lakliba mikhala siga mari lenana miyam gi mifam ama pisumthong ningom leira community hall da pangthokre thoramaduda saruk yakiba Kaisamthong Assembly Constituency gi hanegi MLA L Ibom Chana phongdokhibada Manipur miyam na pamde khangna BJP lengakna CAB amuk hanna chatnanaba hotnarakpa silaibak thibani India da lo khwaidagi hena khangle haiba miyoi aduga CAB gi matangda debate tawbada mahakna akiba leite haina Laishom Ibom Chana phongdokibaga loinana debate aduda maithiba thoklabadi Manipur dagi mahakpu tanthokpiu haiba wafam sing yauna phongdoki Miyamda oidapada kaya ngangliba BJP lengak asi leihandaba matam oire haina Manipur Pradesh Congress Committee MPCC ki President Gai Khangamna miyamda chepsilwa thamkhre Sagolwang Community Hall da Khundrakpam Block Congress Committee na sinduna Tarat Suba Lok Sabha Mikhalda Inner Manipur Parliamentary Constituency da INC gi mirep oiriba oinam Nabakishore gi Mikhal gi campaign da wafam asi phongdokibani mahakna makhata na hai handak pangthokadoriba Mikhal asi taraina lawfam thokte Mikhal asi aikhoigi oinadi yabna maru oiba Mikhal amani maramdi Mikhal asina aikhoigi hak kanjanabagi amata ngairaba pambai ama oiribani haiki BJP Thangam Mandal na sinduna Tarat Suba Lok Sabha election gi Inner Manipur Parliamentary Constituency da BJP gi mirep oiriba Dr. RK Ranjan ki public meeting among asi Bishnupur district ki Thangalawai da pangthokre ngasigi mifam aduda Chief Minister Nongthobam Birena hai Prime Minister Narendra Modi na luchingba BJP gi lengak asina ngasidi India da manaba meeting amagi makada paikhalakliba thabakaya asi ngasi BJP asi India da khwaidagi miyamna pamba party ama oiba ngamle maram asina handak pangthokadoriba Lok Sabha election asidasu BJP na absolute majority fangba ngamlagani loinana Manipur gi oinasu BJP na luchingba lengak asina paikhalakliba chawkhat thaurangi thabakaya asina miyamna BJP gi candidate asibu soidanamaki saugalagani haiki सरकार से कोई मखाता न सकनबा प्राइम मिनिस्टर मोदी बो पांगन कलन में मथो काय प्राइम मिनिस्टर मोदी जी पांगन कलन जब की दम काय कोई इनर मदि आउटर द एमपी अनि क थागल से कहन बदर कार बे आउटर दिसु छोइदना माइ पाक ग इसोरना सानबी ग जायना खल्ली अदुग इनर की दी प्रोजेक्ट लाइदिबा मयाम प्रजा मयावी इहोजे पूरगदि यामना मार्जिन याम का हेना वांगना का ग द्रायना खल्ली BJP na election court of conduct kaina Lok Sabha Mikhalgi boat khombagi thawong chathare haina Congress party na maral siraduna thasigi taranipan da pangthokadoriba Inner Manipur Parliamentary Constituency gi Mikhalda boat phangnana bagidamak aranba pambai sijinarakani haibagi chingnaba leire haina phongdorakli Congress Bhavan da Paumi Singha unabada Manipur Pradesh Congress Committee MPCC gi Vice President Dr. KH Ratan Kumar na haikibada handaki Lok Sabha Mikhalasi param chumna pangthokpagi mahutta BJP na lengak paire haiduna tauningba Tauduna election court of conduct thugaibagi mamitari Mikhalasiga mari lenana ngarang mayang Imphal Bengal da Chief Minister Nongthombam Biren yauna miyamna chatnariba lambi fauba thingjilaga public meeting pangthoki hiramasida Congress na election commission gi portal da yengbada meeting asi mayang Imphal Basai Laikai haina tharamki hairiba mafam asi mayang Imphal Council gi councillor Kayamudin Mulubi Kauba amana ayaba piba oiramki adubu meeting tawfam adudi Basai Lairak hairiba miyamna chatnariba lambi asi thatlaga tawbani masigi matangda election commission da wakatpada makhal amatagi action laukhattana leiri mahakna makataraduna tha asigi tang taraga nithoida mayang Imphal Bengal Iroi Salam da
पांगथोकिबा कांग्रेस की पब्लिक मीटिंग दा बीजेपी की फिराल मयाम थेटपा गाड़ी अमा थौजिलक्तुना मीटिंग दा अकाइबा पीनबा होटनखी मसिगी मतांगदसु मरी लेनबा अथॉरिटी अमदी पुलिस दा वाकटपदा नाचुंगदना लेथोकले असिगुंबा लेंगाक पाइरिबा बीजेपी ना पावर पाइ हाइदुना इलेक्शन कोड ऑफ कंडक्ट थुगाइदुना तौनिंगबता तौरे हाइरदुना लोकसभा मिखल असिदा बीजेपी ना अरानबा तौनबा होटनरे हाइनसु मराल सीखी Narangmak may Imphal Bengulda BJP की भारतीय जनता पार्टी की अखोई ऑनरेबल चीफ मिनिस्टर मसा यावबा कैबिनेट मिनिस्टर सिंह मयाम अमा यावबा मसी अखोई लंबी थटलगा अखोई पांगथोकिबा पब्लिक मीटिंग अमा मसी अखोइना फंगजबा रिपोर्टा मे इम्फाल म्युनिसिपल काउंसिल की काउंसिलर अखोई कयामुद्दीन मौलूबी हाइदना अमना पीबने हाइदा मदुगे डॉक्यूमेंट जो अखोई पीजगनी अदुबु तौरिबा मफमजिदी बासै लेकाइदा तौबगी मुहुता बासै लेरक हाइदना अखोई लेरक लेरिबा लंबी से पूरा थटलगा मदुदा पांगथोकिबा मीटिंग नि अखोई कंप्लेंट तौबजि ngasi भौबदा अखोई करिमते एक्शन लौखटपा उदे मसुगुम्बा अखोई की यामना अखोई की पुलिस की साइड तगी टाइमली एक्शन लौदबसिना मरम ओइरकांदा हंदक इलेक्शन सिदा अखोई एब्यूज ऑफ पावर तौरप याबगी मसुगुम्बा चिंगनबा यामना चावना लई अदुना इलेक्शन कमीशन ना मसुगुम्बा से अखोई टाइमली एक्शन लौहननिंगी तरातरेत सुबह लोकसभा मिखलगा मरी लेना बीजेपी मणिपुर प्रदेश ना वर्ल्ड फेमस महाभारत की मरु ओइबा कैरेक्टर सिंह ओइरिबा कुंती दुर्योधन अमदी सुकुनीगी ममिंग सिजिनदुना ऑल इंडिया रेडियो AIR इम्फाल अमदी सोशल मीडिया दा एडवर्टाइजमेंट चथरिबासी इलेक्शन कोड ऑफ कंडक्ट थुगाइबनी हाइना खुराई चिंगांगबम लेकाइदगी सोशल वर्कर कामबम सत्यजितना इलेक्शन कमीशन ऑफ इंडिया दा वाकट थागतख्रे हाइना चिरोलामन हाइरी इंडिया दा हौजिक लेंगाक चुपली पाइरिबा बीजेपी लेंगाकपु वेटरन पॉलिटिशियन ओक्रम जोइना मतम अमगी जर्मनी की लुचिंगबा हिटलर अमसुंग इटली की मोसोलिनी की डिक्टेटरशिप लेंगाकी अदुगा चांगदमनख्रे लोकसभा मिखलदा कांग्रेस पार्टी ना इनर पार्लियामेंटरी कंस्टिट्युएंसी की मिरेप ओइना पुथोकलिबा ओइनाम नवकिशोर की इलेक्शन कैंपेन की खना नैनबा मिफमदा ओक्रम जोइना वाफमसी पल्लदुना प्राइम मिनिस्टर नरेंद्र मोदी ना इंडिया दा अफबा नुमित लाक्लगनी हाइना लाउथोकिबा ngасidi asi anagi thaudok ओइना लाक्ले नुपीगी इकाई खुमनबा अमदी प्रेस की निंगतंबा फाउबा खुद थिंजिंदुना जर्मनी दा पानखिबा हिटलर अमदी इटली दा लेंगाक पाइखिबा मोसोलिनगा पांखक ओइरे फुरुप मशल की मरकता नुसिनदना बसिंदुना बीजेपी ना इंडिया दा हिंदू की लेबाक ओंथोकनबा होटनरी हाइनसु मराल सीखी सिंगजमई असेंबली कंस्टिट्युएंसी की मनुंग चनबा ओइनाम थिंगेल कम्युनिटी हॉल दा पांगथोकिबा थौरम असिदा ओक्रम जोइना मखा तारादुना बीजेपी लेंगाकना राम राज्य ओहेनबगी महुत्ता रावोन राज्य ओंथोकले मसिगुम्बा बीजेपी की लेंगाक असी मखा ताना लेरबदी इंडिया कांगखोंग चाइबा सोइद्रे ममांगी लोकसभा मिखलदा बोट खोम्बा लाखिबा प्राइम मिनिस्टर नरेंद्र मोदी ना ओक्रम इबोबिगी लेंगाकपु चादा तरा चाबा लेंगाकनी हाइन लाउखी अदुबु ngасidi नोंथोंबम बिरेनगी लेंगाक असिदी चादा तरा दगी हेनबा लेंगाक ओइरे हंदकी मार्च फाइनेंशियल ईयर की बिल पीबा मतमदा चादा कुंट्रा पीयू हाइबा लेंगाकनी हाइन पल्लदुना कॉन्ट्रैक्टर की बिल की सेंफम दगी चादा यांखै लौबा खुदसुमल तंखाई लौबा लेंगाकनी हाइन मरा सीखी थौरम असिदा कांग्रेस पार्टी की मकोक थोंबा लुचिंगबा कयासु सरुक्याखी श्री मोदी माना लांजिंग अचौबदा माना लाखवा काना माना हाय श्री इबोबी अमसुंग श्री इबोबी सरकार 10% चाइ 10% सरकार में हाय हगिक लेरिबा श्री वीरेन लुचिंगबा बीजेपी की सरकार असिना हंदक मार्च की फाइनल ईयर की बिल पी मतमदा मैंने पी वारी पिसाजे मिगी थबछुबा बिल दोबो 30% पी वारी करीगुम कांदा थिकाताना थबछुबा बिल दो मदु पीबा कांदा तंखाई पी हाय अदोदी श्री मोदी ना कांग्रेस सरकार 10% नाइबदो हजिक लेरिबा सरकार जे मिगी खुसुमन तंखाई चाबा मिगी खुसुमन चामै मनुंग कुंठा चाबा 30% श्री वीरेन की बीजेपी सरकार इनर लोकसभा मिखलगा मरी लेना NEIDP की मिरेप ओइरिबा RK आनंद की इलेक्शन कैंपेन अमंगसी क्वाकैथेल बाजार पांगथोखरे नेशनल पार्टी सिंगबु थेंगननबा लमदम असिदा लेरिबा रीजनल पॉलिटिकल पार्टी सिंगना NEIDP बु सौगतपियु हाइना RK आनंद फोंदोखरे
Kwakaithel Bazarda Potpham Phamlibi Ima Singa Unakiba Thoram Aduda Anand Hai National Party gi mihut oina center da chakni bugum senthang ni bagi mahuta iramdam asida lairiba miyamgi phangpham thokpa hak matik chana phangnaba makhau pongna laugadaba mihut khanbagi tangai fadaba lei awonba khunai amagi damak NEIDP na thagalakliba khongpham asida miyamna saugatpiduna mating leiba khunai ama oinaba hotnabada punna saruk yaminasi haina mahakna fongdoki kaidamte NEIDP na atopa party khenari noise atop regional party मैम ले मोइसो कोई फोल्स इधर सब मिना बच्चें खाली प्रॉब्लम साइड है अवाब मैम डिफिकल्टीज मैम चंगना बड़ा कोई अंडरस्टैंड तवे तो ऐसे NEIDP ना मसी डिफिकल्टीज मैम से एड्रेस तोड़गा नेशनल पार्टी की लेवल दा रीजन सी कोई ना नॉर्थ ईस्ट की कोई ना मणिपुर याव ना हाई बताए कोई वो पॉलिटिकल कोई एम्पावरमेंट हाई बताए कोई MP मैम हम थाग लगा कोई ना खोंग चिल लगा खुद चिल लगा कोई will never surrender कोई गेट पांडम से फंगदिबा कोई हक फंगदिबा कोई चब चाब कोई पीगदब सन्मान हाइबता कोई इकाई खुमदस फंगदिबा ngasi कोई हलरोय हाइब Mikhalasida miyamgi mihut khanba matamda munna khantha hoba tangai fade haina National People's Party NPP gi General Secretary Administration Khuraizam Local na haire ngasi mahaki mayumda pangthokiba paumi singa unaba amada lokena CAB gi matangda palladuna hai leibakta chatnaba lo amabu Manipur da di chatna haloi haiba asi khara wana thokani maramdi lo asi semdringaida Manipur gi oiba lo ama hana semkiba oirabadi madu khanaba yai haiki India da ai nama chana baji Manipur da di chana roi haibasi khatang diwana thokadra haibasi aina khali maramdi karigumba ING semdringai mamang da Manipur gi oyan tongana sembiragadi madudi mayam ju thajaba ma laigani madu ma ki oidri hujikti aduna mayam na yarigi khoi political party sing nasu praja signal sing sigi miyam khalaga ai haining bai na ngang bu pang ngang hinde In a Manipur parliamentary constituency ki BJP ki candidate Dr. R.K. Ranjan ki election campaign ki saruk ama oina ngasi nongmagi oiba political conference ama Khurai Popular High School ki lampak ta pangthokre thauramadu BJP Khurai mandal na sinduna BJP ki maru oiba thaumi sing amadi ima ibel kayana saruk yaduna pangthoki thauramadu da Khurai gi MLA L Shushindro na fongdoki bada lanai nungai na daba amadi khudong chaba launa ba bot lepagi mahutta khunai asi chawkhat handaba yade haibagi wakhalonda bot lepkadabani maramaduna chawkhat hansi hairagadi miyamgi mateng tangai fade amadi chawkhatpa poraknaba miyamna BJP da sugsoi shoidana bot pibiu haina appeal tauki akoi kurai ke na congress vote piba haibase sanjit hatpa rabina hatpa se sidai sida mateng pamne ne lobudabane ba sanjit se kurai deino akoi kurai degi ni kari marang ni da hat kibano mama gi ana bagi hidak leiba satpada hat kibane kurai da leiba congress kudimak se handak ki matang sidi sanjit hapagi pap se moina soina pugani habse ai haininge adi maitei banglu nusib se congress ki matam da kyam taromi BJP ki matam da kyam tori ai di chahi ni kitang ai di moi di chahi tara bandrabane aduna ani si manung da adum mayam na khaldu on bi roba Matang swaisita break ama laujage break ki matungda Lok Sabha Mikhalgi ani suba tangka ki bot khombagi matam numit nini khaktamak ngaisilakpaga loinana political party singna Mikhalasida magi mirepna Mikhal mai pakna ba akanba maongda bot khomna bagi pau amadi Manipur amasung malim gi tongan ba I pau sing puduna lakchege Impact News pu meeting ta dun lebi Tam nokchire bulletin asigi makha taba pau miyam da pizari lakliba April ki tang taraga nipan sagol se numita pangthoka dauriba Lok Sabha gi ani suba tangka ki Mikhalasida Union Territory ama yawna leibak asigi state taraga nithogi constituency marfu taraga taret ki Mikhal pangthokani Mikhal gi matam nakshilakpaga loinana political party gi makok thongba luchingba singna magi vote phangnanaba amana amabu hunba leptri April ki tang tara nipan da pangthoka dauriba ani shuba tangka ki Mikhalasida Manipur Tripura amadi Puducherry gi seat amamam yauna Tamil Nadu gi constituency kuntraga mapan Karnataka gi tara mari Maharashtra gi tara Uttar Pradesh ki nipan Assam Bihar amadi Odisha gi manga Chhattisgarh amadi West Bengal gi seat ahum Jammu amashung Kashmir gi seat ani yauri United People's Revolutionary Front of Manipur UPRFM Yawolup
ama oina safonglakpa chahi fabagi ahanba mapokumon pangtokre lona thingkraba lalhaulup asigi mapokumon thauramadu party asigi general headquarter divisional amadi sectorial area singda party gi cadre sing amadi leibak miyam galoinana pangthokre haire lalhaulup asina thadorakpa cherolda thauramadu party gi firal paihanba party asigi leikidraba publicity secretary gi maphamda minute ani tumina leptuna leiba amadi gun salute piba amadi luchingba singi warol pibana mapung oiba thoram oikhi lalhaulup kangleipa communist party lingkhat kiba chahi kuntraga mapal surakpagi mapok kumon thoram pangthokre mapok kumon thoram asi ngarang aina thingkraba lup asigi central headquarter general headquarter training center tactical headquarters mobile unit Special Task Unit, 141 Battalion, 131 Battalion, Special Allied Unit amadi lamdamasigi tongan ba mafam singda pangthoki hairi 131 Battalion da pangthoki ba mapokumon thauramda KYKL gi Foreign and Regional Affairs Secretary C Langamba MFL KCP gi Army Chief H Ibomcha yauna tongan ba rank singna sarukya ki hairi lalhaulup kangleipa Communist Party Military Joint Council linkhatkiba kuntraga mapalak suba mapokumon thauramga mari lenana terada leiba children home amadi mongsangai da leiba old age home da acha athakyauna khudol pot kaya tamkhre lalhaulup asigi mapokumon ga mari lenana terada leiba children home gi angang singna makoida sanapot sing Kudol tamkibaga loinana chocolate ama sukatki mongsangai da leiba old age home dasu home adu da leiriba ahal singda achamba kudol pot kaya tambaga loinana acha athaki potlam singsu khusinnaki Kangleipa Communist Party People's War Group na Christian Community singda Good Friday amadi Easter Sunday gi yaifa paujel pirak pagaloinana Catholic Education Society Manipur da thamlamba athingba adusu komthokle haina laukthokre aina thingkraba lalhaulup asina thadorak pachirol gi matungina thauram asina lakpada chingmi tami aikhoi masel amana amagi asoiba aranba pumba ngakminaduna aphaba maru changba khunai ama seminar bagi firep adu lawminarasi hairakli Lok Sabha Mikhalga Mari Lenana Imphal West Commando gi team na lokhatpa Cheksil Thaurangi Manung Channa ngasi Thangal Bazar gi tongan ba mafam singda thiumbagi thabak chathakre Imphal West ki additional SP operation Aribam Ghanashyam gi micheng makhada ngasi ayupung 8:95 dagi 9:90 phauba Thangal Bazar gi Major Khul Karibari Delhi Motors Hotel Nongin Manipur Press Club Jalal Crossing amadi MG Avenue mapada chathakiba thihumba aduda mafam adugi miyoi chahumga humbudra verification chathaki maduda masagi saktak che sudaba miyoi mapan fagat laba matung makha taba wahang pahang chathanaba city police station da sinakre hairi loinana numidang pung manga dagi mangaga minute nifu manga fauba Thangal Bazar gi Alugali amadi ngari gali da thihumbagi thabak chathakre maduda mafamadugi miyoi chamriga kungi verification chathakibaga loinana masagi saktak che sudaba miyoi taruk fagat laba matung makha taba wahang pahang chathanaba city police station da sinakre hairi Food Corporation of India gi state asida leiriba regional office asi senja thumjana yomlaba mafam oire haina Maoist Communist Party Manipurna akanba mara sirakli aina thingkraba lalhaulup asina thadorok pachirol gi matungina tongan ba wakat kaya lakpadagi lup asina thigatluba matamda DGM amadi Manipur Tender Committee member mayamga lautuna duna magi khangna chanaba miyoi sing pangkhan khanjilakpagi oithokpa yaba maram kaya leire chathariba aranba khudingmak asi thigatpada FCI ga mari lenaba khudingmak lup asida mari lenaba chengsa che changsing phanghangadabani hairakli Leibak taraga nipan fauduna London yaugadaba road expedition ama IGAR South ki YSM Major General KP Singna ngasi Hotel Classic Grande dagi lamthakre punna kilometer lising taraga taruklom chatkadaba car expedition asi lakliba June ki tang anida England gi London da panthungpham oigani haina panari expedition asida punna SUV car tareta chahi manga khaktamak ngairibi chahi nauribi nupi macha ama yauna punna nupa taraga mapan amasung nupi nipanna sarukyari expedition asibu siliba Gurugram da base tauba Nichi Travel Company Adventure Overland Hairiba Company asi lamsang expedition pangthokpagidama Guinness
World Record amadi 15 Limca Book of Record ta mafam kanba ngamlibani ngasi khongshan khiba kangbu aduda leibak asigi Delhi, Gurugram, Hyderabad, Chennai, Zirkapur, Mumbai amasung United Kingdom gi miyoi singna sarukya ki ngasigi lamthabagi thawram aduda Major General KP Singna khongshaloi sing adubu tek ta kaidana panthungpham yaunaba yaifa paujil pikhi Singda Damgi Intecta Water Resources Department ki bulb ama same kataba maramna haukiba April gi tang mari dagi dam asigi ising thadokpa haukre hairi masina maram oiraga Singda amasung Kangchup water treatment plant ta ising hanthana phangbana matam khara Imphal gi maru oiba mafam singda ningthina ising phanghanba ngamlaroi haina PIGD Government of Manipur gi cherol amada khanghalakli Saikot Assembly constituency ki MLA oibatanatana minister gi Thawpuramba M Chungkhosai Haukip masagi anaba amadagi laikhidre masagi chahi humpunipan sukhre mahaki loina biga loinana machanupa ahum Samsung machanupi ahum leihauri laikhidraba ex minister asi chahi kharagi mamangdagi naduna lakpani Madugi mathakta Sija Hospital gi ICU dasu matam shangna laikatnaduna leiramlaba matung ngarang mayumda Puthabadagi Lambida Laikidabani Hairi. Fire Service Day and Vikamari Lenana Manipur Fire Service Department na Ngasi Kwairambal Ima Kaithelamadi Yaifa Ba Hotel da mock drill Amadi awareness program Pangthokre. Fire prevention is better than firefighting Haibatim the Pangthokiba Tauram Asida Fire Service ki Divisional Officer Laishram Navachandra Naluchingba lecture amadi awareness piduna matau karamna maihau langpok lakpa matamda ngaktokadagi haiba wafam sing thamki Haukiba thasiki tang tareta Kongpal Ningthobung Laikai da Leiba Asem Lampak da Pangthokiba Thabal Chongbugi Thauram amada Muhammad Zafar alias Chauba kauba miyoi amana nupi macha amada machin tumba potsak amana anirak thinki haibagi wahau da thokiba mob justice aduda KYDC club amadi masigi akoibada leiba miyamga mari amata leinade masigi achum aranthi bada amadi achumba wayel puthoktuna mara leiba miyoi sing chairak pibada lamda masigi CSO singna mateng pangbiu haina JAC against attempt to murder of Huidrom Prashia Chanu at Asem Laikai Thabal Chongpham on the 7th April na Thadorak Pachirwal amada khanghalakli Gauria lining bu thajaba state asida leiriba miyoi singi chahi hobagi kumhai sajibu chairau baga mari lenana Thabal Chongbagi thoram ama ngarang Thangmaiban Maishnam Laikai da pangthokre Thangmaiban Athletic Union amadi Thangmaiban apunba Maira Paibi Loop anina punna khutsamnaduna pangthokiba Thabal Chongbagi thoram aduda maikai adomda leiba miyamna yamna harau tayam baga loinana saruk yakhi Hauzik Sanabagi Pauda Hero Junior Girls National Football Championship ta Saruk Yarugadaba Manipur gi team ngasi khongshan khre Maharashtra gi Kolhapur da thasigi kundagi megitang ama fauba chathagadaba football championship asida I Silky Debina team captain oiriba Manipur team asida goalkeeper ani defender taruk midfielder nipan amadi forward ani yauna punna sanaroi nupi macha kun galoinana team asigi coach NG Ruhikanta amasung manager M Khomdonbi anisu ngasigi khongchat aduda sarukya ki ngasi ayuk team asina Imphal thadok lamdaida mapal kangjebungda leiba All Manipur Football Association gi complex da pangthokiba achamba thoram amada Amphagi President S Sanatomba General Secretary in charge L Jyotirmoy Roy galoinana association asigi masak nairaba miyoi kayana sanaroi sing aduda chathagadauriba football championship adugi champion oiraktuna Manipur gi mingchat purakpa ngamba oyu haina pukning thagat bikhi Ahum Suba Sangai Trophy Veteran Football Championship ki ngasi sanakiba league match animak draw chatkre
RK Fortune Developers Private Limited ki senthang makada United Veteran Football Association Manipur na senduna Imphal gi Mapal Kangjebungda ngasi sanakiba tournament asigi Taranipan Super League ta KMVFA Kairak amadi HISD VFA Sadar Hills ani na sanakiba match aduda match ki apiba matamda Panjil ani chanaduna draw taki chatharakliba football tournament asigi ngasi sanakiba Taramapan Super League tana Sirti FC Chandel gi Sanaroi and Singkhamna match ki kuntra super minute singda Panjil ama chankraba matung TBS FA Taubungko ki Sanaroi El Surjitna match ki nifutaret suba minute ta Panjil amaga chanduna match asigi apiba matamda mayok nariba team animakna Panjil amamam chanaduna match asisu draw take tournament asida lamdam asigi team taraga nipan amadi mapalam gi team kul yauna punna team kunna saruk yari hayeng chathariba veteran football tournament asigi makha taba league match ahum sanaragani English singani tara taret ki September ki tang taruk tagi pangthokpa haukiba taranithoi suba Manipur State League ki final match tha sigi tara mapanda sanaragani hairi thokhaningdaba thaudok wathok amadi khudong chadaba maram kayadagi yaithoktuna lakiba football league asigi final match tha sigi tang tara mapan gi nungthil pung ama makhai taba matamda Kumalampak Sports Complex ki Man Stadium da Neroka FC sangakfam amasung klasa kainau ani lamba taunaragani haina All Manipur Football Association ki Assistant General Secretary na thadorakpa chirol amana khangalakli Kuntra manga suba State Age Group Aquatic Championship ngasidagi pangthokpa haukre ngasi Kumalampak Sports Complex ta leiba swimming pool da sanakiba 50-meter freestyle boys group 4 gi final da CSC unit ki L Lanchenba amadi H Donba Sarma anina ahanba amasung anishuba position takibaga loinana CSK unit ki TH Darwin na ahum suba position taki 100-meter breaststroke boys group ki ahum subada CSC unit ki H Naubana ahanba position aduga KYO unit ki K Lenin amasung NG Shinajit anina ani suba amasung ahum suba position tabangam ki 100 meters freestyle girls group ki ahum dana Sedok unit ki Sanaroi and Nelshina ahanba position NLM unit ki H Enzaliana ani suba position amadi TYC unit ki Ria Thangjamna ahum suba position taki 50-meter freestyles girls group 2 da CSC unit ki Dekalu Pamaina ahanba position aduga MGMC unit ki Adishri amasung M Binita anina ani shuba amasung ahum suba position taki Manipur Swimming Association ki meeting makhada chathariba championship asida tongan ba unit tara nipandagi lakpa nupa macha amasung nupi macha sanaroi tara chamaga marfuga tarana tongan ba masana singda lamba taunari hayeng makhata ba aquatic masana kayada athoi ehen tanaragani Arabada bulletin asig headline samhana mayam da thamjari Pungda kilometer humbudраga manga yangna sikhiba akanba nonglai nushitna Kakching Wairi Senapati Laikai da nupi ama Churachandpur da nupi ani laikidre amang ata kaya thokle mioi kaya asok apan nangle CPI gi inner seat ki candidate oiriba Dr. Moirangthem Narabu Janata Dal United Manipur State Unit na mapung fa na support tauragani haina laukthokre INC की मेरेप ओइरिबा ओइनाम नबकिशोरदा पॉलिटिकल पार्टी निपाना पुनसिंदुना सेम्बा सेक्युलर डेमोक्रेटिक फ्रंट ना मपुंग फाना सौगतलगनी हाइना लाउथोख्रे अमसुंग सिटीजन सेफ अमेंडमेंट बिल अमुक हन्ना पुथोकनबा रीड्राफ्ट तौरकपदा नोटिस स्टेट की इंटरेस्ट सोकलोय हाइना प्राइम मिनिस्टर नरेंद्र मोदी ना असम दा फोंगदोख्रे हाइना चीफ मिनिस्टर नोंथोमल बिरेन ना फोंगदोख्रे